Imphal East, West, Thoubal, amadi CCPUR Dist tagi haujuk faubada sakti leba khutlaising yauna khutlai chamagi mayada maruga konana surrender tourakhre hari. Panba yabadi hayeng February 13 asi governor na haikiba numit 8 ni adugi aroiba numit ni. Masigi manungda surrender touragadi karigumba action amata lauroi haikibani. Adubu numit 8 ni asi lanthokiba taragadi akanba action laugani haikibani. Amaromda numit kharanigi mamangda thoram ama yawal lakpa Chief Secretary PK Singna Paumi Singna hangba wahangi paukhumda numit 8 ni haibasi sangkraba matamni karigumba tingalaktabat natraga surrender toroktaba taragadi koithi thiraga fagani haiba ohom phongdokibani Cherak sida Maira Paibi Ima Ibel Singna Tampak mafam kayada khulngak pafaba yaroi Kuki narco-terrorist singna makhatana nomay kaphaloi habagi thajaba piragadi khutlaising mama singna oina thingalaki haduna phongdokhibasu leirabani